Argentina na final changnabagi lambida Croatia na chingjawgum leple. Neymar gi matung Croatia na Messi gi World Cup manglanso loisilhan na bahon nagadawre. Croatia na Brazil gi star player Neymar gi World Cup manglan loisilhan kraba matung makoy na laybak pokpa numitta Argentina gi Lionel Messi gi World Cup khongchat amuk loisilhan na bahon nagadawre. Messi na mahaki lemjaningay wayraba career da watuno lagliba amatangayra major trophy ase Pangnaba chatpa pandam thamlibaga loinana Argentina su laybak pokpa numit ki ahanba semi-final da kumja 2018 gi runners-up Croatia gi pallanthok na bahon nagadawre. Adubu chahi mari gi mamang da Russia da pangthokiba kumja 2018 gi edition final da France ki makutta maithi hokiba Croatia su handakti khongkap ama hena thangjinaba midyang thamle. Croatia gi defender Josip Juranovic na hai aikoina kanagumba matakibagi mathau tade haina khalle. Aikoigi khwaidagi phajaba football saranaba aikoina isada yangjaba change. Aikoina mai pakpagi arona thupti aikoigi punsinaba duni amade aikoina imung amagumna sanai. Croatia na makoigi quarter final match ta Brazil ga extra time loiba phawbada goal ama amada manana laikhraba matung penalty shootout ta goal mari ani da mai pakhibaga loinana Neymar bu mapita handuna tournament asidagi mapan thogan khe. Nakalammaromda Argentina na semi-final phawba changlakpagi lambida Lionel Messi na mahaki team da achauba ithilpiduna match manga da goal mari chankhre. Netherlands ka sanakiba quarter final match ta Messi gi matengge Nahul Molina na goal account hangdokiba du Ballon d'Or ge award tarelak phangkhraba Messi dage mitrang gi mikup ama oikhe. Messi na Argentina bu makoy ge ahumlak suba madi kumja 1986 ke matungda na ahanba World Cup ki title lahon na bagi achauba polumado makokta thangat pagi mayek sengba mamitare. Argentina na kumja 2014 da aroi boy na World Cup ki semi-final changkhibada Brazil gi Maracana Stadium da sanakiba match ado Germany gi makuta goal ama sinoda maithi hauke. Messi na maduda football gi khwaidagi chauba trophy ase phanglamgadaba khaji khakta ngai khibaga loinana mahakna pandam ado amukhan na yauksinaba honabagi damak haujik supna ge match amakhak mai pakpagi mathau tare. Croatia na haujik phawbagi oina de Lusail Stadium da sanagadoriba semi-final match adugi damak taha-tahaba tawdre. Croatia gi striker Bruno Petkovic na hai aikoina Lionel Messi bu laksinanaba haujik phawbagi de akhanaba thawrang amata tawba leitre mahausadagi aikoina player amakhak laksinanaba honabadagi de team moina punna laksinanaba honaduna lakle. Argentina si Messi khak natte Croatia gi maruoiba mapanggal amade Real Madrid ki star Luka Modric na luchingba makoy ge midfield ne. Brazil bu maithiba pikraba matung Croatia gi head coach Zlatko Dalic na mahaki team bu malemda khwaidagi phajaba midfield ni haina singthakibaga loinana maduna Neymar amadi Brazil bu makoy gi mapanggal phudokpa ngamankhide haina phongdokhe. Juranovic na makhata na hai Mateo Kovacic Luka Modric amade Marcelo Brozovic na puwarida khwaidagi masak thokpa Croatian midfield ni haina khalle. Aikoina makoida ball pass tawba matamda bank ta sel thambadagi hena safai makoiga sanaminaba matamda khudingmak laina thoe. Chahi marigi mamang Russia da pangthokiba edition da Croatia na final ge mangoina na makoige knockout match khudingmak penalty da ani yauna extra time gi matungda mai pakhibaga loinana Zlatko Dalic ki team asina handaksu minute marfudrage matungda fajaraba result sing purakpa ngamkhre. Croatia na Japan amadi Brazil animake mayokta ahanba goal pithokrabasu match sing adu penalty shootout tamna pusinduna namduna mai pakhe. Nakalamaromda na Lionel Messi na midfield amasung defensive line ani gi marakta hena pungning changkhiba matamda Argentina gi masak thokpa world class forward amata leitabaga loinana madugi khudong sadaba aduma Croatia gi team da sumayok na re. Brazil ga sanakiba quarter final match ta Dalic na Andres Krumaricka loinana center forward ta laikhraba matung Bruno Petkovic na mahakpu mahut sindoktuna maruoiraba panjal manana bagi goal adu handokhe. Netherlands ki mayokta Argentina na Manchester City ge Julian Alvarez pu makoy gi maruoiba striker oina pusinkhi amade Inter Milan ge Lautaro Martinez na mahaki mahud amuk sinkhibadage extra time da mayok na ba timbo chawna khudong sa da ba mayok na hankhe. Maram aduna Bruno Petkovic amade Lautaro Martinez na semi-final ge
Starting lineup-ta makhoi mafam kanba ngamgadra natraga makhoibu amuk hanna bench-ta thamgadra haibase yengba tare. Champions France na England maithiba piduna semi-final da Morocco ga mayok na basem sakre. Qatar na yumbu oiduna sa thariba FIFA World Cup 2022 gi nongmaijing numita sanakhiba marisuba masung aroiba quarter final match ta defending champions France na England bo goal ani ama da maithiba piduna semi-final da Morocco ga lamba tawna na basem sakre. Morocco na thangja numita sanakhiba makhoi gi quarter final match ta Portugal bo subnagi goal ama sinoda maithiba piduna FIFA World Cup ki puwari da semi-final changba Africa gi ahanba team oikhibanay. Aroiba da tabi riba pumnamak po thagatjare.